ngasi numidang waramda phongkhiba pawnil khon pauchena phongkhiba pauda moreda curfew matam loiduna potpham loisinaba hairuba AR ge gate Kuki Nupisingna Thomjinkhre hairi mapungba pau pathokjari moreda tariba Kuki Nupisingna tawning ba tawbada achouba irang ama hek thorakli ngarang moreda thamba curfew gi matam loiraba phawba namfuda dukan phamnaba honarakpada madubu thinglubagi damakta manga suba Assam Rifles ki gate Kuki Nupisingna thomjinduna irang haukhre pawasi gi matung ina ngarang ayuk pung taruk tagi ayuk pung mapon phawbadang more Indo Myanmar curfew komthokhi hairiba pungpham asidang curfew komthoknabasu curfew matam loiraba phawba Kuki Nupising aduna curfew thugaiduna namfuda dukan amadi potpham makha tana phamnaba honabada Central Force na curfew leirabani na dukan amadi potpham sing makha tana phamdanaba hairubada Kuki Nupising aduna irang sagatuna moreda leiriba mangasuba Assam Rifles ki gate nungna thajinduna irang sagatki adubu tungda Central Force na irang adubu namthagi hairi mathangasina kangla pause de gilokhachari singnaningai oiba mawongda maunaha ama thori yanduna siramle masaga sahi kunipan khaktama ngairibi maunaha ama singnaningai oiba mawongda siramle mapuroiba police na wang pawhonggi damakta lokhatkhre hairi thodok asingarang nungthil pung mari makhairom tabada Impal East District ki khundrakpam kendra gi manung chanba chanung awang lekai da thokibani singnaningai oiba mawongda thori yanduna siramkhiba nupi adugi maming yaikhom ongbi konjengbam ningol chandrima leima mapuroiba yaikhom nongdamba kawi mahak masagi yumgi sakhomda thori yanduna siramkibani hairi thodok asigi matangda nupi mayonggi imung manungna kanna yaningdaba phongdorokli nupi asigi apokpa amadi apokpina misi asiga singnaningai oi haina wakalakpadagi leikhidraba nupi asigi mapuroiba yaikhom nongdamba wangpa honggi damakta pulisna lokhatkibani hairi